asigi marigi ayuk pung mapalom tabada Tengnopal District ki Leithau amasung Moltham khun ani gi marakta tamthiba mihata hatok fikraba athoba 16 gi mangani leihol thoram hayeng dang tara gi ayuk ki pung mapan tabada pangthoknaba athoba 16 gi yatafam oiriba androgi torongthelda sem saba pumnamak loikre mangani leihol thoram asida iramdam asigi iraicha khwai pumnamakna isa isa gi sintha khudimak lepiduna miyamna saruk yabiyu amade khwai pumnamakna matam chana lakpiduna mangani leihol tambiyu haina athoba 16 gi ningsing thoram committee gi convener Laisram ningthongna miyamda paujelakli athoba 16 gi lana thoramna tha asigi 13 thangsa numita thokle lana thoram asibusu miyamna yaubinaba paujelakpaga loinana athoba 16 gi tawpham thokpa mathau mangamsing pangthoknaba hotnabada mateng oinaba angamba mateng pibiningba leirabadi JP number 8416039384 asida mateng pibiraknabasu committee gi maikaidagi phongdorakli